Manufacturing date haptaba bakery sing food safety and revealing eki makada action lauragani haina Food Safety Administration Imphal East ki designated officer Laikram Kripia Linina Fongdokre Food Safety Imphal East na kongba tongan ba mafong kayada ngarangdagi hauduna chatharakliba drive ki manung channa ngasi khurai lamang bazar gi akoibada leiriba dukan kayada chatuna yengsiluba matamda manufacturing amadi expiry date ningthina thadaba amadi fasai na piriba niyongi wangwada yomlamba potlam kaya fagatki hairi Laikram Kripia Linina drive aduga mari leinana Fongdorakpada official singna dukan amadi retail shop singda drive chatpa matamda expiry oiraba hai mahi machal jira amadi atai species item sing amadi numit khudingi seasonariba bakery product sing manufacturing date yaudana yolamba kaya amasu thengnabadagi fagat pangamle Fagalaba expiry oiraba product sing asi department na dispose tawduna manghalagani adum oinamak fasai license yauraba singi oinadi manufacturing company gi mioi sing kokhatuna makhoi bugyan tanna wari saba khagnatana dispose tawkhraba potlam singi ataba senfam sing dukan singda handok hangani haiki Lonena masigumba expiry oiraba amadi manufacturing date thadaba Chana Thangaba Yoliba Singasi Makata na Chatharamba Thengnarabadi Food Safety and Leveling Act ki Makada penalty pibagalunina action Yolam Liba Sing Adugi Matakta Angi Oiba Lokatuna penalty pigani Amadi Mapalamdagi Pushalapra imported product sing expiry or Yolamba Sing Asigisu State Asida Lariba Company Singi dealer Singna Dukan Mapu Singda Paisa Handuknaba Tabak Paikalagani Masigi Sumatakta customer sing asu Dukandagi Port Labor Matamda expiry date Amadi manufacturing date check Taurabamatunda Port Labiduna Hakchangda Sokadaba Sing Adudagi Punangak Minasi Haina appeal Taukibagalunana driver Simakata na tana chathaki gani haina su makhata ki ngasi akoi gi order gi matung inna special drive ama yoksanga mari leinana chachabani ngarang dagi chatpa haujarakpani ado akoi gi dukan leibajingda retail shop singda chachaba matamda expired juice mayam ama phagachai expired juice sem maming panbada mazagi liter bottle 2 liter bottles sije yam ngarang yam phai aduga ngasi su akoi gi fanta gumba adugumba mayam ama expired juices yamna phare aduna consumers mayam na ju expired juice mayam se yengbiraga consume tawbinaba hojik season je change tawrakpaga akoi gi aying bagi akoi gi cold drinks kumba sigumba je yengbiraga amtang consume tawbiyu awareness ki damakta expired anambana maximum expired obe yam thengnajare aduga amana akoi gi bakery products akoi gi bujia gumba nimki gumba sumaina sare yonba mayam je without any manufacturing date manufacturing date amata yaudana loimak in general maximum loimak phagatsare akoi gi Imphal East team na aduna yaragadi manufacturing date se yauna production unit agi puthokpirau remaining na akoi gi leiriba akoi gi food safety officials kaina inspection ama changba matamda cooperate tobinaba ningsingjare sida expired oiba product sidi akoina loimak sis tawjarakpa jingdi loimak dispose tawjagani aduga ngasagi bakery products without manufacturing date mayam oibajing dudi ngasagi magi manufacturer duna fasai license lobani na makoi jingdo kokalaga mapu da amuk magi amount singdo hannaba adu oina akoina guide tawjagani aduga mathangda aware oinaba change tawnaraknaba na ahongba ma packaging and leveling act fasai gi matung inna mapung phana ina baning singjari te thadabadi improvement notice tawraga akoina change tawbagi chance ama pigani magi improvement jida tawdaba tardi akoi majo misleading tawbai damakta penalty lakani akoi gi food safety gi packaging and leveling act akoi gi imported products sing se tasengna majo akoi gi fasai gi niyom inna magi importer dugi magi mafam addressing do loimak yawgadamne ado until and unless ma fasai number budi lawi fasai number du da akoi na track tawra yeng bada address yawe ado yaw ta jo taseng badi labeling masamakta declare tawraga uhangadabane ado udabani na track tawba matamda magi state maming yawdaba address ti yawba akoi gi local address ti yawba aduga state maming yawdaba kaya thengne akoi je yaksang mamang bhongne khoin chathal jagadaba Imphal East ki oina adu hojik so akoi gi fasai gi auditor la lairi yade na hare ko akoi na jo kangi sigi je yade aduna akoi pot se pick up tawrani aduga masi akoi state sida dealer ama lerani pusalakpada adu duda